All Manipur MDM WORKERS Union MDM Thagi piriba khutsumal Manipur lengana thasigi kunmari phaobagi manungda hengattrabadi order thoktrabadi mathang numittagi thabak lepagi khongjang changsillagani. Makoigi mahuta school authority na atopa mi haptuna thabak tawhalamlabadi maduda thorakpa apapatagi tax akumba masa masana pujagadabani haina union asigi maikhaidagi phongdoroklei. Ngasi Manipur Press Club ki thangsing hall da pangthokhiba pawgi mifam amada union asigi secretary Arambam Sanu thoina haikibada Manipur lengang school phagaran si hairaga ngasi phawba school singda thainariba awara padi yengchindana leire. School singda leiriba cook sing azuki matik awaba maiknare cook sing khutsumal su ngasi phawba matam sana pibidre amadi tha amagi oina piriba khutsumal asi matam asida sana de atopa state singda piriba khutsumal asiga yengnabada yamna khenaba maramna lengakta kyarak hana masigi matangda haijarabasu lengangna tabidabana khongjang asi sangsinabagi warep laurokpani haiki pung 9 makaidagi school chatle sitpa sengba sing sokpa khotpa kon phengba loimak tawre aduga ba sumnagi rupa lising makhatani khoi bibiri je tha amada adusu matam jana bibide hujik jun simukta tha tare laire 2023 gi september pi gara september august ai pi da baduna ngasi bo pi de aduna sugumba me amji yam pare khoi angang ama senama matam da imungda waba da maina adudagi hele mo khoina senai je school phagalan sendi haraga akhoi kuksing jibu yam handaba miyengda yengbiba yame hakoi CM da pisan giba education minister da pisan ba Delhi da pisan ba masing khangdan pisale akoi hengkat piu hai baje kanam tana tabidre akoi state gi mina lakiba tang jungi tang kunbari sibu akoi abak sibu ki manung sida paisa hengkat pagi order se thokpi dragadi thangnaba numit tang kun manga dagi lebaw ko numit sidagi akoi thabak lepagani